Hello everyone. Good morning. Welcome. Welcome everyone. Hello. Hello everyone. Good morning. Hello baby. Good morning. Chắc phòng ở bố. Lại đâu chết rồi bố. Lại đâu chết rồi bố. La 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 la. Anh chưa? Cái gì nó đang không bật trí sao? Hi baby kan hi chalaga tumida ka layne. Ay mobile se ay mobile. Hello, 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 hello. Good morning. Good morning, guys. Ready for the topic top. Welcome, topic top. Thank you. I like to lapi bagi. Topic top. क्या आप मणिपुरी हो? वेलकम आपको मेरे एलबी पे आने के लिए। वाह, तालियां तालियां। थैंक यू आपको आने के लिए। गुड मॉर्निंग। नाश्ता हो गया? टॉपिक टॉप से मैतेई मानदी। मैसेज टाइप कीजिए प्लीज, मैसेज टाइप कीजिए। इमोजी इमोजी क्या करेगा बताओ? सुबह सुबह है। मणिपुरी है तो मणिपुरी में बात कीजिए, नहीं है तो हिंदी में बात कीजिए। सुबह सुबह है, खुश रहिएगा। मोबाइल मोबाइल मोबाइल। हेलो, प्लीज कमेंट कीजिए, कमेंट कीजिए प्लीज। Mata Tashira, Mata Tashira, Mata Tashira, Mata Tashira ba.
ꯆꯠꯁꯤ ꯂꯥꯎ कमेंट कीजिए प्लीज बेटा तो किसीरा ला बोलो दीदी ला गुड मॉर्निंग मैम पुनम गुड मॉर्निंग लाइक लाक्पिरदी प्लीज कमेंट तौबिरो जोईदी लाइक तौबिरो कमेंट तौबिरो गोपाल नायक था लाइक जे ओके गोपाल से अइना हंदोइरा ओके किसी कायदे लाक्पिबगी गोपाल चा थाबो चा थक्पिरबो अयुकी पांगैदि कुइरेदा लाक्पिदबा चाक ओइना चारे ओ चारे दागोपाल कुइरे लाक्तबा ओ ꯑꯩꯉꯣꯟꯗꯕꯨ ꯆꯤꯆꯦ ꯑꯩꯅꯕꯨ ꯗꯥꯒꯣꯄꯥꯜ ꯀꯧꯔꯦ ꯐꯖꯔꯦ ꯑꯩꯗꯤ ꯅꯍꯥꯟꯉꯩꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕꯀꯣ ꯃꯤꯒꯤ ꯑꯦꯜꯕꯤꯁꯨ ꯌꯥꯝꯅ ꯌꯥꯎꯕ ꯉꯝꯗꯦ ꯍꯟꯗꯛꯁꯦ गोपाल ꯑꯩ ꯈꯪꯗꯦ ꯅꯪ ꯆꯦꯅꯦꯜ ꯍꯥꯡꯉꯦꯅ ꯅꯍꯥꯟ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯪ ꯚꯤꯗꯤꯑꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯔ ꯂꯩꯔꯝꯃꯦ ꯀꯣꯃꯦꯟ ꯊꯅꯝꯕꯅꯤ ꯌꯦꯡꯁꯨ ꯌꯦꯡꯉꯦ ꯁꯣꯔꯠꯂ ꯀꯩꯅꯣ ꯐꯨꯜ ꯍꯥꯞꯄꯣ फुल ब्लॉग की टाइप है आपको टॉपिक टॉप लव इमोजी और फोन आ गया था बीच में गोपाल ꯑꯩ ꯆꯍꯤ 35 ꯆꯪꯂꯛꯄꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩꯅ ꯗꯥ ꯒꯣꯄꯥꯜ ꯀꯧꯏꯁꯦ ꯆꯨꯝꯗꯣꯏꯅꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕꯀꯣ ꯗꯥ ꯒꯣꯄꯥꯜꯅ ꯍꯟꯗꯣꯏꯅꯦ ꯑꯩꯗꯤ 35 ꯐꯥꯗ꯭ꯔꯤ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯉꯥꯏꯔꯤ 29 ꯂꯣꯏꯔꯒ ꯍꯧꯖꯤꯛꯁꯦ 30 ꯑꯣꯏꯔꯛꯏꯅꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯃꯤꯡ ꯀꯧꯅꯔꯁꯨ ꯆꯍꯤ 4-5 ꯍꯟꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯃꯤꯡ ꯀꯧꯅꯔꯁꯨꯀꯣ अदुम कहोगे कहीं टॉपिक तो प्लीज कमेंट कीजिए ना इमोजी किस लिए भेज रहा है आप मणिपुरी नहीं लग रहे हो ये मणिपुरी लैंग्वेज वाला लाइफ है फिर भी आप हिंदी बोलिए बेला बेला क्या होता है गोपाल हो चुम्मे गपा कहीं जंग चादोरीगे कनाना थोंदोरी चांग ममा होइना थोंदोइरा ममा होइना थोंगदबा ओइरमनी
음, 음. Papita ronda layla. Papita wala. Che Takhel kuira matungda padharo padharo. मारो घर पधारो चे थैंक यू करी कहीं मांग रहे हो कहीं मांग रहे चे आयु की चालो रबो ꯑꯩꯗꯤ ꯆꯥ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯝꯃꯤꯅꯤ ꯍꯣꯏ ꯀꯨꯏꯔ ꯇꯨꯡꯗ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯑꯩꯅ ꯆꯪꯉꯛꯄ ꯉꯝꯗꯦ ꯅꯪꯒꯤ ꯃꯈꯣꯟ ꯀꯨꯏꯔꯦ ꯇꯥꯅꯤꯡꯕ ꯅꯍꯥꯟꯗꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯕꯗꯣ ꯅꯪ ꯑꯗꯨꯝ ꯁꯛꯑꯣ ꯅꯪ ꯃꯈꯣꯟ ꯌꯥꯝ ꯐꯖꯩꯗꯣ ꯑꯇꯩꯗꯤ ꯄꯤꯕ ꯌꯥꯗꯦꯀꯣ ꯑꯗꯨꯗ ꯑꯇꯩꯗꯤ ꯄꯤꯕ ꯌꯥꯗꯦ ꯑꯗꯨꯗ ꯅꯣꯛꯈ꯭ꯔꯕꯅꯦ ꯃꯔꯧ ꯂꯩꯅꯤ ꯍꯣꯏ 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 ꯃꯤꯒꯤ ꯃꯌꯨꯝꯗ ꯅꯨꯡꯇꯤꯒꯤ ꯆꯠꯄ ꯌꯥꯄꯣꯠ ꯅꯠꯇꯦ ꯅꯠꯇꯦꯗ ꯆꯦ ꯑꯩꯒꯤ ꯈꯔ ꯑꯉꯥꯡꯈꯩ ꯇꯧꯗꯦ ꯍꯥꯏꯗꯣ ꯑꯗꯨꯒꯤꯅꯤ ꯑꯩ ꯏꯆꯦꯒꯤ ꯂꯥꯏꯐ ꯂꯩꯔꯗꯤ ꯍꯦꯛꯇ ꯂꯥꯛꯏꯕꯀꯣ ꯑꯗꯣ ꯅꯨꯡꯗ ꯍꯟꯗꯛꯁꯦ ꯈꯔ ꯌꯥꯎꯕ ꯉꯝꯗꯦ ꯍꯟꯗꯛꯁꯦ ꯀꯅꯥꯝꯒꯤ ꯌꯥꯎꯕ ꯉꯝꯗꯦ ꯗꯥꯒꯣꯄꯥꯜꯅ ꯍꯥꯏꯕ ꯏꯃꯥꯅ ꯊꯣꯡꯉꯤ ꯀꯣꯕꯤ ꯆꯝꯊꯣꯡ ꯍꯥꯏꯅ ꯍꯥꯏ ꯍꯥꯎꯅꯤ ꯀꯣꯕꯤ ꯆꯝꯊꯣꯡꯗꯣ ꯀꯣꯜꯍꯋꯥꯏ ꯃꯔꯨꯒ ꯍꯥꯞꯄꯒ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯉꯁꯤꯡ ꯃꯇꯨꯝ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯗꯩꯗꯤ ꯗꯥꯒꯣꯄꯥꯜꯅ ꯑꯩꯒꯤ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯣ ꯇꯧꯕꯅꯤ ꯃꯔꯛ ꯃꯔꯛꯇ ꯋꯦꯗꯔꯅ ꯆꯦ ꯇꯈꯦꯜꯅ ꯕꯖꯥꯔ ꯆꯠꯀꯦ ꯇꯧꯔꯤ ꯖꯥꯔꯣꯏ ꯆꯠꯄ ꯆꯦ ꯇꯈꯦꯜ ꯀꯩ ꯕꯖꯥꯔꯅꯣ ꯍꯞꯇꯥꯒꯤ ꯕꯖꯥꯔꯔꯣ ꯗꯥꯒꯣꯄꯥꯜꯅ ꯈꯨꯔꯝꯕꯩ ꯆꯦ ꯇꯈꯦꯜ ꯍꯥꯏꯔꯒ ꯈꯨꯔꯝꯃꯦ ꯆꯦ ꯇꯈꯦꯜꯅ ꯒꯣꯄꯥꯜ ꯍꯥꯎꯅ ꯂꯧꯈꯠꯈꯤꯕ꯭ꯔꯣ ꯗꯥꯒꯣꯄꯥꯜ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯨꯛꯕꯥꯡ ꯇꯧꯕ꯭ꯔꯥ ꯍꯥꯏꯁꯦ ꯆꯦ ꯍꯥꯎꯅ ꯂꯧꯈꯠꯈꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯆꯔꯥ ꯆꯥꯔꯕ ꯍꯪꯉꯤꯔꯣ ꯁꯣꯕꯖꯤ ꯕꯖꯥꯔꯅꯤ ꯏꯃꯥꯏ ꯄꯦꯝꯃ ꯃꯊꯛꯇꯣ ꯃꯦꯠꯀꯅꯨ 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 ꯑꯩꯒꯤ ꯐꯣꯟꯁꯦ ꯄꯪꯂꯥꯛꯇ ꯂꯥꯛꯏ ꯃꯨꯛꯕꯥꯡꯁꯨ ꯍꯥꯞꯄꯕꯣ ꯗꯥꯒꯣꯄꯥꯜ ꯍꯥꯞꯄꯗꯤ ꯐꯩꯌꯦ ꯍꯥꯞꯄꯣ ꯍꯥꯞꯄ ꯇꯥꯔꯗꯤ ꯈꯔ ꯌꯥ ꯃꯊꯛ ꯆꯠꯀꯗ꯭ꯔꯥ ꯅꯪ ꯃꯊꯛ ꯆꯠꯁꯦ ꯃꯥꯇꯣꯟ ꯐꯣꯟ ꯇꯧꯔꯛꯑꯃꯤꯅꯤ ꯅꯪ ꯃꯊꯛ ꯆꯠꯀꯗ꯭ꯔꯥ ꯃꯊꯛ ꯆꯠꯀꯗ꯭ꯔꯣ ꯆꯦ ꯇꯈꯦꯜꯅ ꯉꯁꯥꯏ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯥꯛ ꯆꯥꯈꯤꯒꯦ ꯍꯥꯏꯔꯝꯕ ꯑꯣ ꯉꯁꯥꯏ ꯅꯪꯒꯤ ꯂꯥꯏꯐꯇ ꯍꯥꯏꯔꯝꯕꯗꯣ ꯂꯥꯏꯐ ꯑꯃꯗ ꯍꯪꯉꯤꯅꯤ ꯆꯥꯔꯕ ꯍꯥꯏꯅ ꯍꯩꯗꯣꯛꯑꯕ ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗ ꯍꯩꯗꯣꯛ ꯆꯦ ꯇꯈꯦꯜꯅ ꯄꯨꯡ ꯀꯌꯥ ꯊꯥꯔꯝꯃꯤꯕ ꯂꯥꯏꯐ ꯆꯥꯇꯣꯟꯗꯣ ꯂꯪꯕ ꯌꯥꯗꯦ ꯇꯨ ꯂꯪꯕ ꯌꯥꯗꯦ ꯂꯪꯒꯅꯨꯀꯣ ꯂꯪꯒꯅꯨꯀꯣ ꯃꯤꯅ ꯈꯨꯜꯂ ꯄꯨꯈꯤꯅꯤ ꯀꯩ ꯍꯥꯏꯕ ꯈꯖꯤꯡ ꯕꯣꯔꯥ ꯑꯃꯒ ꯁꯤꯡꯖꯨ ꯑꯃꯒ ꯀꯨꯏꯔꯦꯗ ꯈꯖꯤꯡ ꯕꯣꯔꯥꯗꯣ ꯑꯩꯈꯣꯏ ꯄꯄꯥꯅ ꯌꯥꯝ ꯄꯥꯝꯃꯤꯌꯦ ꯑꯩꯈꯣꯏꯗꯤ ꯄꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯄꯥ ꯁꯥꯊꯤꯅ ꯄꯥꯝꯃꯤ ꯈꯖꯤꯡ ꯕꯣꯔꯥꯗꯣ ꯄꯨꯈꯝ ꯍꯧꯔꯁꯨꯅꯦ ꯑꯗꯨꯝ ꯄꯨꯈꯝ ꯑꯃ ꯑꯗꯨꯝ ꯆꯥꯏ ꯍꯥꯏꯁꯤꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯩ ꯍꯥꯎꯕꯅꯤ ꯆꯦ ꯇꯈꯦꯜꯅ 8:30ꯗ ꯅꯨꯡꯇꯤꯒꯤ ꯊꯥꯔꯤꯗꯨꯗꯤ ꯆꯦ ꯃꯅꯤ 8:30ꯗ ꯑꯩ ꯍꯟꯗꯛ ꯂꯥꯛꯇꯕꯗꯨꯒ ꯍꯥꯏꯅꯤ ꯆꯦ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯅꯅꯥꯎꯁꯨ ꯂꯥꯛꯀꯅꯤ ꯁꯤ ꯑꯌꯨꯛꯇꯒ ꯊꯥꯒꯠꯂꯛꯏꯁꯦ ꯎꯕ꯭ꯔꯥ ꯎꯄꯥꯏ ꯂꯩꯇꯗꯅ ꯀꯩꯅꯣ ꯇꯧꯗꯅ ꯍꯥꯏꯗꯤ ꯅꯍꯥꯟꯗꯒꯤꯒ ꯀꯨꯏꯔꯦꯗ ꯆꯥꯇꯣꯟ ꯀꯩꯅꯣꯗꯣ ꯀꯩꯅꯣꯗꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯌꯥꯗ꯭ꯔꯦ ꯆꯦ ꯃ꯭ꯌꯨꯠꯇ ꯊꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯣꯏꯅꯣ
ꯃꯊꯛꯇ ꯀꯥꯁꯤ ꯃꯊꯛꯇ ꯐꯝ 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 ꯅꯪ ꯐꯝꯃꯨ ꯐꯝꯃꯨ ꯅꯪ ꯐꯝꯃꯨꯋꯣ ꯐꯝꯃꯣꯕ ꯑꯃ ꯂꯩꯔꯣ ꯍꯥꯏꯕ ꯑꯃ ꯂꯩꯔꯁꯨ ꯀꯨꯏꯅ ꯆꯠꯂꯣꯏꯅꯦ ꯆꯦ ꯑꯉꯥꯡ ꯆꯥꯎꯕꯅꯤꯅ ꯁꯤꯁꯦ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ ꯐꯥꯗ꯭ꯔꯤꯑꯕꯀꯣ ꯀꯨꯏꯅ ꯆꯠꯂꯣꯏꯅꯦ ꯑꯃ ꯂꯩ ꯁꯤ ꯗꯤꯁꯄ꯭ꯂꯦ ꯁꯤꯜꯂꯨꯔꯦ ꯗꯤꯁꯄ꯭ꯂꯦ ꯌꯥꯗꯗꯅ ꯑꯗꯨꯗꯒꯤꯅꯦ ꯂꯥꯏꯚꯇꯒ ꯉꯥꯛꯇꯪ ꯃ꯭ꯌꯨꯠ ꯇꯧꯅꯤꯡꯕꯗꯣ ꯑꯗꯨꯁꯨ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯕꯕꯜꯁ ꯊꯣꯛꯄꯗꯣ ꯑꯗꯨꯁꯨ ꯊꯣꯛꯎ ꯍꯥꯏ ꯌꯥꯗ꯭ꯔꯦ ꯑꯣꯞꯁꯟꯒ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯆꯥꯈꯔꯦ ꯑꯣꯞꯁꯟꯒ ꯐꯝꯃꯨ ꯃꯊꯛꯇ ꯐꯝꯃꯨ ꯐꯝ ꯇꯧ ꯎꯝ ꯆꯥꯆꯥ ꯐꯝꯃꯨ ꯑꯗꯨꯒ ꯐꯝꯃꯨ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯩꯅꯣ ꯇꯧꯔꯅꯤ ꯆꯦ ꯏꯪꯕ ꯐꯔꯕꯣ ꯑꯗꯨꯋꯥꯏꯗ ꯅꯥꯒꯥꯃꯄꯥꯜ ꯃꯅꯤꯄꯨꯔꯗꯗꯤ ꯏꯪꯉꯤꯕ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯃꯣꯕꯥꯏꯜ ꯌꯥꯗꯕ ꯈꯛꯇ ꯉꯥꯏꯔꯦ ꯆꯦ ꯃꯣꯃꯤꯇꯥꯒꯤꯁꯨ ꯃꯣꯕꯥꯏꯜ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯩꯒꯤꯗꯤ ꯏꯁꯤꯡ ꯍꯥꯞꯆꯤꯟꯕ ꯇꯧꯔꯤ ꯆꯠꯀꯅꯤ ꯉꯥꯏꯈꯣ ꯆꯠꯁꯤ ꯉꯥꯏꯈꯣ ꯆꯠꯁꯤ ꯏꯆꯥꯅꯤꯄꯥꯁꯦ ꯃꯊꯛꯇ ꯀꯣꯏꯔꯨꯁꯦ ꯍꯥꯏ ꯑꯗꯩꯗꯤ ꯗꯥꯒꯣꯄꯥꯜꯅ ꯉꯁꯤ ꯏꯁꯩ ꯑꯃ ꯊꯥꯡꯒꯠꯀꯦ ꯑꯣꯀꯦ ꯊꯥꯡꯒꯠꯂꯛꯑꯣ ꯗꯥꯒꯣꯄꯥꯜ ꯑꯗꯣ ꯊꯥꯡꯒꯠꯄ ꯇꯥꯔꯒꯗꯤ ꯅꯪ ꯅꯁꯥꯒꯤ ꯀꯣꯟꯇꯦꯟ ꯑꯣꯏꯅ ꯁꯦꯝꯃꯣ ꯍꯌꯦꯡ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯅꯕ ꯃꯤꯒꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔ ꯊꯥꯡꯒꯠꯄꯗꯣ ꯈꯪꯗꯦꯅꯦ ꯀꯥꯟꯅꯗꯦ ꯍꯥꯏꯕꯅꯤ ꯆꯦꯅꯦꯕꯨꯗꯤ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯒ꯭ꯔꯣꯠ ꯑꯣꯏꯔꯒꯅꯤ ꯀꯨꯏꯔꯁꯨ ꯑꯗꯨꯒ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯔꯒ ꯃꯌꯥꯏ ꯆꯪꯍꯜꯂꯀꯥꯟꯗ ꯀꯥꯟꯅꯗꯗꯤ ꯅꯨꯡꯉꯥꯏꯇꯦ ꯀꯩꯗꯧꯔꯒꯦꯗꯣ ꯕꯣꯇꯜꯗꯣ ꯀꯥꯏꯔꯕꯣ ꯀꯅꯥꯅ ꯊꯣꯡ ꯍꯥꯡꯕ꯭ꯔꯣ ꯍꯥꯡꯁꯪ ꯆꯠꯁꯤ ꯐꯝꯃꯨꯀꯣ ꯆꯦ ꯇꯈꯦꯜ ꯆꯠꯈ꯭ꯔꯕ ꯕꯖꯥꯔ ꯆꯠꯈ꯭ꯔꯕ ꯕꯕꯥꯒꯤ ꯏꯁꯩꯁꯦ ꯅꯪ ꯁꯛꯏꯔꯣ ꯀꯣꯃꯦꯟ ꯏꯔꯧ ꯀꯣꯃꯦꯟ ꯏꯔꯧ ꯀꯣ ꯏꯪꯗ꯭ꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯤ ꯍꯣꯏ ꯆꯦ ꯏꯪꯕ ꯈꯔ ꯍꯜꯂꯦ ꯏꯪꯕ ꯈꯤꯇꯪ ꯍꯟꯗꯣꯛꯑꯦ ꯍꯧꯖꯤꯛ ꯑꯣꯂꯥꯡ ꯊꯥꯒꯤ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ ꯑꯣꯂꯥꯡꯉꯦ ꯏꯝꯐꯥꯜꯗ ꯈꯔ ꯏꯪꯉꯤ ꯍꯥꯏꯔꯣꯀꯣ ꯁꯤꯒꯗꯤ ꯈꯔꯗꯤ ꯏꯪꯗꯦꯗ ꯁꯤꯒꯗꯤ ꯆꯦ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯎꯅ ꯏꯪꯕꯗꯣ ꯏꯪꯗꯦ ꯃꯃꯥ ꯂꯧꯊꯣꯛꯈꯤꯁꯤ ꯂꯥꯎ ꯐꯨꯔꯤꯠꯇꯣ ꯃꯃꯥ ꯂꯧꯊꯣꯛꯈꯤ ꯁꯤꯗ ꯂꯥꯎ ꯈꯔ ꯈꯔ ꯂꯥꯎꯅ ꯏꯪꯕꯗꯤ ꯏꯪꯗꯦ ꯑꯗꯨꯒ ꯏꯪꯗꯤ ꯏꯪꯉꯦꯕꯀꯣ ꯕ꯭ꯂꯦꯡꯀꯦꯠꯀꯗꯤ ꯍꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯨꯞꯇꯦꯗ ꯆꯦ ꯂꯥꯛꯀꯅꯤ ꯑꯩ ꯅꯪꯒꯤ ꯂꯥꯏꯐꯇ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯃꯈꯣꯟ ꯇꯥꯗꯕ ꯀꯨꯏꯔꯦ ꯂꯣꯏꯔꯕ ꯅꯪ ꯆꯦ ꯇꯈꯦꯜꯅ ꯒꯣꯄꯥꯜ ꯊꯥꯡꯒꯠꯂꯣ ꯍꯥꯏꯕ ꯍꯥꯏꯗꯤ ꯗꯥꯒꯣꯄꯥꯜꯅ ꯈꯔ ꯐꯔꯦ ꯏꯪꯕ ꯑꯣ ꯆꯦ ꯇꯈꯦꯜꯅ ꯃꯤꯒꯤ ꯍꯥꯞꯄꯨꯅꯨꯀꯣ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯑꯗꯤ ꯁꯣꯏꯔꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯍꯥꯏꯗꯤ ꯍꯣꯠꯅꯕꯗꯤ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ ꯃꯤꯒꯤ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯑꯣꯏꯒꯦꯔꯥ ꯏꯗꯤꯠ ꯇꯧꯕ ꯌꯥꯝ ꯋꯥꯏꯍꯦ ꯑꯩꯗꯤ ꯉꯝꯗꯦꯕꯣ ꯋꯥꯕꯅ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯂꯩꯌꯦꯕꯀꯣ ꯏꯗꯤꯠ ꯇꯧꯕ ꯂꯣꯏꯗꯕꯩ ꯊꯥꯡꯒꯠꯇ꯭ꯔꯤꯅꯤ
ꯍꯣꯏ ꯆꯦ ꯇꯈꯦꯜ ꯑꯩ ꯆꯠꯂꯦ ꯁꯨꯁꯃꯤꯇꯥ ꯆꯣ ꯆꯦ ꯕꯖꯥꯔ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤꯅ ꯆꯠꯂꯣ ꯆꯦ ꯃꯊꯛꯇ ꯃꯣꯕꯥꯏꯜ ꯌꯦꯡꯒꯦ ꯇꯥꯀꯣꯄꯥ ꯁꯀꯦꯟ ꯑꯝꯇꯪ ꯌꯦꯡꯕꯤꯔꯝꯃꯨꯀꯣ ꯌꯥꯝꯃꯦ ꯀꯩꯅꯣꯗ ꯑꯝꯇ ꯆꯪꯉꯣꯏꯅꯤꯀꯣ ꯀꯤꯆꯟ ꯑꯝꯇ ꯆꯪꯉꯣꯏꯅꯤ ꯀꯣꯟꯅ ꯑꯃꯨꯛꯀ ꯎꯅꯔꯁꯤ ꯒꯣꯄꯥꯜ ꯕꯥꯏ ꯍꯥꯏ ꯆꯦ ꯇꯈꯦꯜ ꯕꯖꯥꯔ ꯆꯠꯀꯅꯤ ꯍꯥꯏꯌꯦ ꯒꯣꯄꯥꯜꯅ ꯍꯣꯏ ꯆꯦ ꯕꯥꯏ ꯍꯥꯏ ꯒꯣꯄꯥꯜ ꯃꯤꯁꯦ ꯆꯪꯉ ꯊꯣꯛꯑ ꯇꯧꯏ ꯌꯦꯡꯉꯣ ꯑꯩ ꯉꯟꯇꯥꯁꯤꯒ ꯂꯥꯛꯑꯗꯤ ꯉꯥꯏꯍꯥꯛꯇꯒ ꯐꯝꯕꯤꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯅꯦ ꯁꯦ ꯁꯦ ꯂꯥꯎ ꯆꯠꯂꯣ ꯆꯠꯆꯥ ꯍꯦꯂꯣ ꯍꯦꯜꯂꯣ ꯃꯌꯥꯝ ꯂꯥꯛꯄꯤꯔꯗꯤ ꯀꯣꯃꯦꯟ ꯏꯕꯤꯔꯛꯑꯣ ꯂꯩꯕꯤꯔꯗꯤ ꯀꯣꯃꯦꯟ ꯏꯕꯤꯔꯛꯑꯣ 그니까 맞아. 맞아. 날 tit, 날 tit. 응? 응? 자, 앉아. 앉아. 나오갈 때 우비게. 좀 그니까 와리 하이로 와리 비로 아이 좀 고맙게. 자, 너는 거. 티탕으로 인예. nào 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 ôn inye nè là ôn si inye nào mèo của mẹ đi gì vậy ghét đó thế là âm âm ôi ôi chân ꯊꯔꯣꯗꯥꯒ ꯄꯥꯜ ꯀꯣꯃꯦꯟ ꯇꯜꯂꯁꯨ ꯇꯟꯅ ꯋꯥꯔꯤ ꯁꯥꯗꯣꯛꯑꯒ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯇꯪ ꯑꯩꯒ ꯉꯥꯔꯕ ꯀꯥꯏꯗꯅꯣ ꯒꯣꯡ ꯉꯥꯎꯔꯤꯗꯣ ꯀꯥꯏꯗ ꯒꯣꯡ ꯉꯥꯎꯔꯦ
Kaida lauge. Kaida lauge. Lao. Lao sẽ sẽ lao mi cầu lao. Mi cầu lao. Mi cầu lao sẽ là. Akwai live ta lakbiyu mayam. Akwai live ta lakbiyu mayam. Hi mayam. Akwai live ta comment tꯧbirau mayam. Ko. Ai chale mathakta nang leijahꯧni. Leijahꯧni. Caca. Caca. Oke. Hồi hồi hồi. Mi kanam leitabo live ko. Dagopan lagi. Thank you Dagopan lagi bagi. Mi ka yam lakpide. Matam chadabida aingod tawbaya natraga mi miyam live thariba khangde. Mayam thanaramdau male mi miyam ayuk nganta tum hogolakpadaka live na pareng leng leramba yawe. Khangdeda. Ayun tadadi kana lakpa. Dạ. Dạ đây. Cái chuyện thì inge. Chơi cha rồi đấy, đu rồi. Đây. Lau, lau. Lau. Lau marang mo pa ni lau. Marang mo pa ni lau. Ay mi ahungi live yaurure. Hanjisu ma'am thanariba Dagopal. Adunani mi se laktise. Kana I live yauriba. Yakinu ko bandar lakani ko khirki dagi. Lagtida. Kira. Ate. Nangye. Si nang bandar laga tikitare na. Tikitare pasiru. Sino. Bandar laga tikini ko. Namakolo kolakay. Hangalo. Bandar do khirki dagi ni lagtida khirki. Khirki da sang nanuna. Mamaga ichel gawaga takhil gagi. Oh. Che takhil gi jabu ngam hodre. Mama. Yeah, didn't. Kaji ke khirki siga ni lagtida. Khirki yogi. Ngena. Ngam ki da taun. Ngam ki da taun. Dagopal nya Manipur kaide oidoino.
Good boy. 이거는 잘하네, 그러니까. 오는 기야. Trái này chứ cay ngoài đôi đôi nhỏ. Anh ta gì nhiều quá. Manipuri ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯀꯦ ꯍꯥꯏꯅꯗꯤ ꯈꯟꯖꯔꯤ ꯋꯥꯈꯜꯁꯤꯗꯀꯣ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯀꯆꯤꯟꯖꯥꯡꯅ ꯐꯔꯗꯤ ꯏꯟꯖꯥꯡꯅ ꯂꯥꯛꯅꯤꯡꯉꯤ Hi 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 chào ạ Nâng chào Nâng chào Thằng muốn không nấm nấm con đi mà ta tốn sẽ có con cha đi nấm ở đây thì cái nó Kacching district hai baba dago pa no yi maron ko hoy bro du dia Kacching di maron ko na ko ye mo na ngang do tawe am no ai papa hi to hi hi the hi hi maya hi mayam mayam hi mayam hi 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 mayam ada pigeon 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 Dagopal masayagi leibire yam nuare masayagi mi kanam leitesu leibire thawak tawjaroda yam jasallaroyge Yeah, Priyanka la Good morning, Priyanka. Chiche phone torke taramini. Phone torke na taraga kana tayo ba? Ta siga changa pude LB oina ngak tharage na. Cha thawa Priyanka. Nadi nang gi thawak haidi hawalam jo ena so ina ngak thianga tawke. Dago pan ahan singdi khoiramni angang londi khoidre. Kaigino dago pal khoidido. ꯀꯩꯅꯣꯒꯤ ꯑꯃꯈꯛ ꯂꯩꯇ꯭ꯔꯅꯦ ꯊꯣꯏꯕꯤꯒꯤ ꯃꯊꯦꯜ ꯍꯥꯏꯅ ꯑꯗꯨꯒꯤꯁꯨ ꯇꯥꯏꯌꯦꯕꯀꯣ ꯐꯖꯅ ꯈꯣꯏ ꯍꯥꯏꯗꯤ ꯈꯣꯏꯕ ꯍꯥꯏꯗꯤ ꯃꯥꯅ ꯉꯥꯡꯉꯤꯗꯣ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯄ꯭ꯔꯤꯌꯥꯡꯀꯥ ꯑꯗꯨꯅꯅꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯇ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪ ꯅꯍꯥꯟ ꯍꯥꯏꯔꯛꯇ꯭ꯔꯅꯦ ꯊꯦꯡꯅ ꯀꯩꯅꯣ ꯇꯧꯔꯦꯅ ꯑꯗꯨꯒꯩꯗꯣ ꯑꯩꯅ ꯅꯪ ꯍꯧꯒꯠꯂꯝꯈꯤꯔꯣꯏꯅ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯇꯧꯒꯦꯅ ꯁꯤꯁꯨ ꯁꯦꯠꯂꯣ ꯅꯪꯒꯤꯀꯣ ꯍꯣꯏꯅꯦ ꯃꯃꯥ ꯌꯦꯡꯒꯦ ꯆꯠ ꯐꯝꯁꯦ ꯐꯝ ꯍꯥꯏ ꯍꯥꯏ ꯇꯧꯔꯣ ꯍꯥꯏ 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 ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯕ ꯇꯝꯃꯤ ꯑꯩꯈꯣꯏ ꯃꯆꯥꯇꯣꯟꯁꯦ ꯑꯦꯜꯕꯤꯗ ꯄ꯭ꯔꯤꯌꯥꯡꯀꯥ ꯆꯤꯆꯦ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯉꯥꯏꯔꯝꯃꯨ ꯀꯔꯤ ꯆꯥꯏꯅꯣ ꯕ꯭ꯔꯦꯛꯐꯥꯁ
hꯩꯒꯗ꯭ꯔꯣ ꯃꯇꯣꯝꯇ ꯁꯦ ꯍꯪꯂꯣ ꯃꯃꯥ ꯀꯧꯁꯦ ꯑꯝꯇ ꯃꯃꯥ ꯑꯝꯇ ꯀꯧꯋꯣ ꯃꯃꯥꯒ ꯑꯝꯇ ꯀꯧꯋꯣ ꯌꯥꯗꯦꯅꯦ ꯄꯄꯥꯗ ꯀꯧꯏ प्रियंका तन चाहिए कोई होय होय तौरो फ्री होबो मतमदा होय होय प्रियंका तौरके ꯀꯩꯗꯧꯔꯦ प्रियंका ngasi weather khara nungaibra duga asigadi ngasi khara nungsa sai aduna ai fi su sugen tawrambini nungsa khara sadokko nungsi sitpa siya ma tari Jijik, jijing, le na papar di. Tu, papar kada. Papar. Papar, dada chai tar. Dada chai tar. Dada. Koy live ka thar su dum chen na lai da se. Mui ku nu je ni le ta ni ne live thar su dum chen na lai ina ta. Natra. Natra. Nang dum chen na lai bra ba. Nang dum chen na lai bra. Kay na ro. Hai da. Hai da kay no. Siga weather fana farasu che ingba se phatti ne ingba di phatti talli dura ni na mong cha de ai du nu sa sare khol se fi shu ko ko yudi dum khata nungai ba sa torokpada keno to wo budi tal cho Priyanka du siga dine khunu meyam lai khangra duna khirki hang do dine khunu ekta chang na ne Dagopal Susmita Chakraduma Dagopal akhoi ayukta khechi howraga chare barogi di chadri barogi se khara thenglapna thongge aina lairi mi loina mai mai mathok chana are dudugi ga ga chakanu ta ka lai mama ni mama chatti ai ai di nga thadare na thadare kai se ba mathak jakhiro mathak to en fi churaga phawbada mathak to bandar lai bandar Dagopal kino tawrage ko ai live se loisalage ai horen sandada thagani sandada si thaba ngambra jenge tha taragadi lakpiu ko anani haji mi su jam letabanya Dagopal matonda dum jesallaga le nuaite Priyanka chiche gan tawrage live se loisalage horen sandada thage Dagopal ai ka age ko doidi thadanu bye Priyanka bye Koi sidadi nungsidi yam sitpa hawre sigasu sitle akang manu sitche inge
ꯑꯗꯨꯅ ꯐꯤ ꯀꯩꯀꯥꯕꯨꯗꯤ ꯀꯪꯕ ꯅꯨꯡꯁꯤꯠꯁꯤ ꯌꯥꯝ ꯁꯤꯠꯂꯦ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯛꯑꯒꯦꯀꯣ ꯕꯥꯏ 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 ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯉꯁꯥꯏꯗꯒꯤ ꯃꯇꯝ ꯈꯔ ꯀꯨꯏꯅ ꯌꯥꯎꯕꯤꯔꯛꯄꯒꯤ ngã ngã chân chân rồi